COVID-19 maram oiraga Manipur da halaktuna leiriba hana mapanlamda thabak tawduna leiramba singidamak skill development training program ama pangthoklagani haina Labor Department gi Minister H Dingo na ngasi lauthokre recognition of prior learning hairiba thorang asigi makhada NEC na senthang thadaduna pangthokadawriba training program asi anoba lengak asigi 100 days program gi manung channa paikhatkadawbani haire ngasi Manipur Secretariat North Block ta paumi singa unabada Minister Dingo na hai mapanlamda thabak tawduna leiramba miyoy kaya COVID na maram oiraga Manipur da halaktuna leiriba singa sida masaga chanaba skill sing training piduna senthok lambi lehenna bagi wakhalonda National Skill Development Corporation gi makhada Manipur Society for Skill Development MSSD na training program asi pangthokadabani punna miyoy lising mapan ga chamri na saruk yaduna pangthokadawriba training program asi gi damak MSSD gi website register tawbiyo haina su minister na makhataki lockdown torpuna marum markanda yumda halakpa yumda halaba matungda mkhoi jamuk mapanda muk handana ari yumda sidaita dum masagi maramdam lepchaba ngamnaba ari self reliant hoina nabagi program amkhak haibtare aduna masida da returnees singdu da khoina masagi skill development gi kanosi pira kanda masagi sentok lambi leinanaba ari hana mapanda wana leibdo muk plus sida lak taragadi masagi training do pira gamuk thabuk to taw taragadi hena phare plus akoi state su phare Nakalamaromda pung tarani thoigi oiba training program asida tongan ba job role tarama thoida yumfam oiduna orientation program financial literacy amadi digital literacy na chingba kayagi matangda khangangani haina training provider ama oiriba KB philanthropy ge CEO Lystrom Manoranjan na phongdoke loina na mapanlamda thabak tawruraba lever amadi semi skill lever singadubo National Skill Development Corporation gi makhada training asiga mari leina na certificate pigani haire ba certificate asigi mateng na nauna thabak tawba loan lobana chingbada khudong chaba piduna masana masabu thabak pijabada chauna kanaba pigani haina sumahakna makhataki अखोगी सेक्टर अहुम द पिजगनी सेक्टर अहुम जी तसेंगना हारकांदा कुजकी ब्यूटी एंड वेलनेस सेक्टर रिटेल सेक्टर हॉस्पिटैलिटी सेक्टर अहुम जी के तोंगान तोंगान बा जॉब रोल मापल लसी पिगनी सर्टिफाई तौरी बसिना थर्ड पार्टी असेसमेंट अम लौगनी सर्टिफाई तौरी बसि नेशनल लेवल अदुम माना करिगुंबा थबा म चंगे हारगसु स्किल दा सर्टिफाई तौरी हाइबनी अदुगी मथक्ता गवर्नमेंट ऑफ इंडिया की केनोगी मतुंगिना कोलेटरल फ्री जिगी मुद्रा लोन हाइबसे सी लो मतमदा 50000 दैना 10 लाख फो लोन लो मतमजिदा हुजगी सर्टिफिकेट सी शो तौरगा बैंक ते अप्रोच तौबदा अदुम याम कोमना अदुम बैंक ना कंसीडर तौबा सर्टिफिकेट अमनेबा